Russiaga Ungkhatnaba Cheirakta NATO na nuclear exercise Pangthokpa Houkhre. Russiaga Ungkhatnaba leiringai Cheirak asida chahigi oina nuclear exercise awang nongchup thangba Europe ta Pangthokpa Houkhre haina official report amagi matungina phongdok lei. Russiagi President Vladimir Putin na de Russiagi territory bu angamba sakti sisinaduna defend tawgani haina phongdokpa laikhibanai. NATO gi member state kuntra laibagi manungda member taraga marina Europe gi awang nongchup thangbada pangthokliba annual nuclear exercise adu dasaruk yare military alliance asige maikaidagi phongdokhibada NATO na pangthokliba exercise asida fighter jet surveillance amadi refueling plane yauna aircraft hompuna saruk yaganai war game asigi ayamba sarukta maruwaina Russia gi border dagi kilometer 1000 lapa mafamda war games pangthokadabane Dakota da laiba Minot Air Base dagi long range USB 52 bomber sing paikhatlaga exercise adu da saruk yaganai NATO na pangthokliba nuclear exercise ase steadfast nun haina mingtholle Belgium North Sea amadi UK gi saruk tasu exercise ase pangthokanai nuclear warhead pubangam jet fighter sing exercise adu da saruk yaganai adubu makoina nuclear khulai na chingbadi puroi Russia gi President Vladimir Putin na February thada Ukraine da landa sindringai gi mamangda exercise ase pangthoknaba thaurang tawkhrabane October gi tang 13 phawba pangthokadaba exercise ase routine exercise ne masina running activity sing chathabaga loinana world event ka karigumba matta mari leina de chathagadoriba exercise asina NATO gi nuclear deterrent ki mapangal hengatanduna safe secure amade effective oina Laibang amlagani haina NATO gi spokesperson ona Lugansko na phongdokhe Russia na practical oina annual drill game su sahi asida pangthoknaba sem sare NATO na di Russia gi nuclear force ki exercise adu tha asida pangthokpa yai haina thajari bane NATO ga Russian forcing ga hakthengna khut thoknarabade malemda catastrophe ama thoklakanai Putin Russia ga NATO gi troop singa hakthengna khut thoknarakpa tarabade malemda catastrophe ama thoklakani haina Russia gi President Vladimir Putin na section wa phongdokhrei Putin na wafam ase Kazakhstan da pangthokpa summit ama lorakpada news conference ama da wangang bada phongdokhibane numit kharani gi mamang da Moscow na kip amasung Ukraine gi atai city singda sathiraba missile attack sing chathakibane madu Russia na February 13 da Ukraine da landaba hokibadagi khwaidagi sathiba missile attack ni haina launare News conference adu da Putin na haike madude NATO gi troop singda Russian army ga haktheng na khud thoknarakpa haibase yamna khudong thiningai oiba khongthang ama soidana oigane maduna malemda catastrophe ama laghangane asigumba wafam da thajariba singna asigumba khongthang ama thanglak haina ayakna thajai Russian leader asina makhata na haiki madude Ukraine gi capital Kyiv amade laibak asigi atai city singda chathagiba missile strike sing adu Crimea ge thongda attack tawkhibagi laman khumbane hauzik makhata na attack chathabagi mathau ta de aikhoi gi pandamdi Ukraine bu mangan takan banatraga punthu thugai ba sinati haina su Putin na phongdokhe khangat lava target ayamba hit tawkhraba oibana hauzik paktang na strike chathabagi mathau ta dre haina mahakna phongdokhe Russian president asina Moscow gi hauzik leriba phibam ge matang da su palladuna makhoina hauzik tawpham thokpa khudingmak tawri haikhe Houkhre bachayol khargi matamda Russian forcing Kyiv ki forcing gi mayokta ikai ningai oiba mawongda paring nai na maithiba kaya nangkhre hauzik thokliba thodok asi pukning thoganingai oide tawigumba sung karigumba Russia na Houkhre February de attack tawramdaba oirabasu aikhoi manaba phibam da leiramgane masida aikhoina observe tawribade aikhoi gi oina de lan asi tawramdrabade phibam hena lusilamgane maram aduna aikhoina tawriba sing ase tawpham thokpa singni haina mahakna makhata khe Mamang da hokhiba thada Russia gi lamdam mari loksilaba matungda Russia gi lam defend tawnabagi damak nuclear khulai sing sizinnarakani haina Putin na warning tawkhibane mahaki wafam atubu UN na kanba mawongda condemn tawkhe Putin na mobilization gi matang da panki amasung mahakna Russian reservist sing kaukhalibadu subnagi chayolani gi matamda ge panghen heloi haiki amade makhata na nampuda lanmi da sanghan bagi thorang leite haina suphongdokhe Kremlin gi firem na hongna na palladuna Putin na haike madude Russia na wari shanaba pamme tawigumba sung Ukraine na wari shanana bagi damakta sem saba tarabade madu malem na watem laga chathabana hena fagane President Putin na wafam sing asi phongdoktringai subnagi pung kharagi mamangda
Southern Kherson region ki pro Kremlin official sing na lamdam adugi miyam da mafam adu thadoktu na chanana ba khangan khe kip na Ukrainian lanmi sing changsin khre haina laukthorokhi baga loina na lamdam adugi authority sing na miyam da saphagada ba mafam sing da hongdok na ba khangan khibane Russia na Ukraine gi lamsing thadorokpagi khwaidagi chawba khudam changdam singi manungda ma oina Kremlin na khan khiba lamdam adugi governor na miyam da Russian region sing thadok na ba khangan khibane aroi bada tabiri ba pumnamak po thagat chare